ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯦ ꯁꯤ ꯆꯥꯒꯦꯔꯥ ꯑꯃꯨꯛ ꯆꯥꯒꯦꯔꯥ ꯁꯤ ꯆꯥꯒꯦꯔꯥ ꯆꯥꯒꯦꯔꯥ ꯃꯑꯣꯡꯁꯤ ꯁꯤ ꯆꯥꯒꯦꯔꯥ Nó miệng đấy. Karma chana kya ba? दोनों में बहुत लेवल आई ने. ये बोल रहे हैं. ये क्या? मेरे पास 4 किलो क्या चाहिए? बनाने दिखा. 4 किलो बात तो नहीं. ये सर सिलेक्ट हो रहा है. बिना क्या कर रहा है? सिलेक्ट हो रहा है. पूरी दुकान की बनी हुई है कुमाई भी गेंग ले हिला कुमाई सिदा सांगा सेम से को ये जुले इसा ये ले ये मोई चाबा खुद में लग जाएंगे गेंग ने पाए गए पाई चले पाए चले chỉ tụ hôm nay là cái đó xa tụ lại lên cái nào làm gì वो छोड़ कर निकाल बकू nó cũng thua thằng tôi đây bकू vô thằng tôi đây chứ đây sao như thế này hôm rồi gì nếu tôi mà pis số tôi rồi xong đây là ngắn đang ở trong đây nhiều ini di daerah ini tuh kalau pabrik lawan minta apa biasa ini ada Apa tuh? Cek tuh. Anda है क्या ये? नहीं नहीं कितनी है? लड़का होने से भी इतना फिट है लड़की होता तो और कितना फिट होता सबसे तो कटेगा बेस जाने वाला है दुकान में वो देख के बता दे वीडियो है वाला काटो जो मुझे होता है नहीं नहीं तुम नहीं देने को ông của sáu là E không gì cái floor kêu mà bốc là E khơi nấu pi hồi da hao của sáu là E magi hero na thong doi ni magi husband na yam hai mai husband thong ba ma hao ni lai tre sida la nang chocolate sida la yes lo are lo amas lo la amas lo la Sisi, amas lo la Sisi mai than acting do malay ba kan tar ga achin tau si tau ri ge sa khum si bo Hold on, see.
ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯛ ꯑꯣꯏꯗꯣꯏꯗꯨꯗꯤꯀꯣ ꯃꯥꯗꯤ ꯁꯛ ꯎꯞꯇ ꯌꯥꯗꯦ ꯏꯀꯥꯏꯖꯩ ꯁꯤꯗꯤ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨ ꯁꯤꯅꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯦ ꯍꯥꯎꯅꯤꯌꯦ ꯑꯉꯥꯡꯅꯤ ꯃꯄꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯦꯟꯁꯤꯜ ꯂꯩꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯐ꯭ꯔꯨꯏꯠ ꯀꯅꯥ ꯂꯩꯕꯤꯅꯣ ꯃꯄꯥꯟꯗ ꯈꯜꯂꯤꯔꯥ ꯌꯥꯝ ꯍꯩ ꯃꯄꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐ꯭ꯔꯨꯏꯠꯁꯦ ꯃꯄꯥꯅ ꯈꯜꯂꯤ ꯃꯇꯤꯟ ꯈꯔ ꯇꯥꯔ ꯃꯇꯝ ꯆꯥꯕꯗꯣ ꯑꯗꯨꯒꯤꯅꯦ ꯁꯤꯁꯦ ꯃꯁꯛ ꯌꯥꯝ ꯅꯥꯜꯂꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯝ ꯍꯥꯏꯗꯦꯅꯦ ꯚꯤꯗꯤꯑꯣꯗꯒꯗꯤ ꯀꯩꯝ ꯍꯥꯏꯗꯦꯅꯦ ꯃꯝꯃꯥ ꯀꯧꯔꯣ ꯀꯧꯔꯣ ꯃꯃꯥ 마복 걸었어 애들이 마복 마복 ꯃꯃꯥꯗꯣ ꯃꯃꯥ ꯍꯥꯏꯅ ꯄꯥꯄꯥ ꯍꯥꯏꯅ ꯁꯦ 하이 떠오른다 하이 떠오르 이거 비드링 시디 싹 통방아이리 이나오빠는 통비도이니부거 마디 얌 통보 해예 마이 통시다네 ngau제이시 마하우디 레이트레 마마 빠빠 haugallo akhoi challaroi na cost yaban gidum challaroi ne tu asongo lo halure delivery boy service ne ma bisan gro sam thu kai kamira moina bisan sam thu bisan gro kamdo kun yawa service mahi habzal laga sigi phibam se yore makau di leitre ko akhoi ni khara taste to thue makau di leitre bi ni ku au se leitre ko bi se khai ดี๋ยวพอดีบ่มใจถึงแล้วเลยนะ hꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯥꯝꯗ ꯌꯧꯔꯕꯅꯤꯅ ꯁꯤꯗ ꯐꯥꯔꯁ ꯃꯃꯥꯡ ꯊꯪꯉ ꯂꯩꯖꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯦꯗꯣ ꯚꯥꯏ ꯇꯨ ꯑꯣ ꯆꯥ ꯇꯨꯝꯕ ꯍꯧꯕ ꯌꯦꯡꯉꯁꯦ ꯁꯤꯡꯖꯨ ꯀꯟꯅ ꯂꯣꯜꯂꯤꯀꯣ ꯁꯤꯡꯖꯨꯅꯤꯍꯦ ꯈꯔ ꯇꯧꯗꯣꯔꯦ ꯁꯤꯡꯖꯨꯗꯤ ꯁꯤꯡꯖꯨ ꯑꯗꯒꯤ ꯁꯤꯗ ꯂꯩꯖꯔꯦ ꯏꯟꯖꯥꯡꯁꯤ ꯈꯤꯇꯪ ꯇꯤꯟ ꯌꯣꯠꯅꯦ ꯀ꯭ꯔꯥꯏꯝ ꯈꯔ ꯂꯩꯔꯦꯀꯣ ꯏꯟꯖꯥꯡꯁꯦ ꯇꯦꯁꯨ ꯃꯌꯥꯝ ꯇꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯇꯤꯟ ꯌꯣꯠ ꯂꯩꯁꯤ ꯀꯩꯅꯣ ꯈꯪꯅꯔꯤꯕꯣꯁꯤꯕꯣ ꯆꯥꯛ ꯊꯤꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯆꯥꯅꯤ ꯆꯥꯛꯁꯦ ꯉꯣꯡ ꯈꯥꯔꯕꯅꯤ ꯉꯣꯡ ꯀꯥꯏ ꯌꯥꯎꯔꯦ ꯑꯁ ꯑꯩ ꯀꯩꯅꯣ ꯀꯪꯉꯥ ꯍꯥꯏꯁꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯇꯨꯕꯤ ꯅꯪ ꯆꯥꯛ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯌꯥꯝ ꯆꯥꯅꯤ ꯉꯁꯤ ꯌꯥꯝ ꯆꯥꯅꯤꯌꯦ ꯀꯥꯏꯗꯅꯣ ꯅꯪ ꯇꯤꯟ ꯌꯣꯠꯂꯦ ꯀꯥꯏꯕ ꯈꯪꯗꯦꯗ꯭ꯔꯥ ꯑꯉꯥꯡ ꯉꯥꯛꯇ ꯁꯤꯕꯨ ꯏꯅꯥꯎꯄꯤꯒꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡꯒꯤ ꯇꯥꯏꯞ ꯃꯅꯝ ꯈꯔ ꯂꯥꯛꯄ ꯀꯥꯟꯗ ꯆꯥꯛ ꯊꯤꯔꯛꯄ ꯃꯇꯝꯗ ꯋꯥꯡ ꯂꯥꯛꯄ ꯈꯤꯇꯪ ꯆꯥꯛ ꯈꯤꯇꯪ ꯌꯥꯝꯃꯦꯀꯣ ꯏꯟꯖꯥꯡꯁꯤꯗꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯣ ꯃꯥꯏ ꯁꯤꯗꯔꯦ ꯅꯨꯡꯁꯤꯌꯣ ꯕꯥꯆꯧꯅ ꯐꯣꯟ ꯀꯥꯞꯄꯦ ꯑꯉꯥꯡꯗꯤ ꯃꯥꯅ ꯐꯥꯔꯒꯅꯦ ꯍꯧꯖꯤꯛ ꯇꯧꯔꯦ ꯆꯥꯛ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤꯗ ꯁꯦꯝꯕ ꯂꯣꯏꯈ꯭ರೆ ꯃꯥꯒꯤ ꯍꯩꯃ ꯉꯥꯏꯈꯣꯠꯅꯦꯍꯦ ꯃꯥꯕꯨꯡ ꯑꯝꯇ ꯄꯥꯝꯖꯒꯦꯁꯦ ꯕꯨꯡ ꯁꯤ ꯆꯥꯒꯦꯔꯥ ꯁꯤ ꯏꯕꯣ ꯁꯤ ꯆꯥꯒꯦꯔꯥ ꯑꯃꯨꯛ ꯆꯥꯒꯦꯔꯥ ꯃꯑꯣꯡꯁꯤ ꯁꯤ ꯆꯥꯒꯦꯔꯥ ꯅꯪ ꯍꯩꯒꯗ꯭ꯔꯥ ꯆꯥꯕ ꯁꯤ ꯆꯥꯒꯦꯔꯥ ꯌꯥꯗꯦ ꯍꯥꯏꯕ ꯃꯄꯥ ꯍꯦꯛ ꯎꯈ꯭ꯔꯗꯤ ꯁꯤ ꯃꯄꯥꯗ ꯉꯥꯎꯏꯅꯤꯀꯣ ꯃꯥꯏꯁꯦ ꯉꯥꯎꯏꯅꯤ ꯑꯗꯨꯝ ꯆꯦꯟꯅꯤꯡꯉꯤꯅꯦ ꯍꯥꯏꯕ ꯃꯄꯥ ꯉꯥꯛꯇ ꯃꯄꯥꯁꯤ ꯃꯁꯛ ꯍꯥꯞꯄ ꯌꯥꯗꯦ ꯂꯥꯛꯑꯣ ꯁꯦ ꯆꯣ ꯄꯀꯔ ꯆꯦꯟꯈ꯭ꯔꯦ ꯃꯄꯥꯏ ꯃꯅꯥꯛꯇ ꯍꯧꯔꯁꯤ ꯌꯦꯡꯉꯣ ꯉꯥꯏꯈꯣ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯤ ꯅꯠꯇꯕꯗꯀꯣ ꯌꯥꯝ ꯅꯥꯟꯊꯪꯗꯤ ꯀꯥꯞꯄ ꯌꯥꯏ ꯂꯥꯛ ꯉꯥꯏꯈꯣ ꯁ꯭ꯋꯥꯏꯗ ꯈꯔ ꯆꯪꯁꯤꯜꯂꯒꯦ ꯅꯪ ꯐꯝꯐꯝ ꯂꯩꯔꯣ ꯁꯨꯝ ꯂꯥꯛ ꯅꯣꯏ ꯁꯨꯝ ꯂꯥꯛ ꯑꯣ ꯅꯣꯏꯗꯤ ꯌꯥꯎꯕ ꯏꯀꯥꯏꯖꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯍꯧꯔꯦ ꯍꯧꯗꯣꯔꯦ ꯏꯟꯖꯥꯡꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯁꯤ ꯃꯥꯅ ꯇꯦꯁ ꯇꯧꯗꯣꯔꯦ ꯐꯝꯃ ꯂꯩꯔꯦ ꯇꯣ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯌꯦ ꯀꯅꯥꯝ ꯆꯥꯗ꯭ꯔꯦ ꯆꯥꯕꯤꯔꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯕꯤꯔꯣ ꯏꯆꯦ ꯂꯧꯈꯠꯂꯦ
ที่เป็นไงที่ยัง မဟုတ်ဒီလိုက်တယ် ဟုတ်ရဲ့ ဟောပါ ဒီမှုကပြီးဒီနော် rating 100 100 ဘာလို့လဲ ဟော စားစီအဲ့ဒီ ကျွန်မ okay so ရောက်ပါကျွန်တော်မဟေးဘူးကွာ 사실 사실 어라 그런 거 해야 돼. 많이 가요. 그냥 보고 잘. ให้ได้ အဲ့တော့ကိုချင်းတော့ dạ rồi đi video xí phải đôi chân là cái khởi vẫn sạch thôi kìa và theo video tôi muốn thành đời xí ba 야, 동아이 내 비디오 뭐? 바이. 인더. 나로 저게. 바이들어 바이바이. nhưng mà 바이바이. tại cung cho bạn ăn thì có sẽ 어, 부모가 다 해준지. 뭐 이거 또 올라 이종.